अहानबद मयामबु चेसम नवासना तरामनोक सेरी अमदी इकाई खुमनबु उच्चरी ngasisu mayamgi damak anoba wari khara puduna laksari ngasigi wari sida india gi state khara da ambulance manung da thokiba thodok khara gi matang da khanghanjage hairiba thodok asigi matang da media da maram chana victim oiriba singi photo phangdabana maram oiraga video siga mari leinadaba video footage khara ngasigi wari sida uba fangani masigi damak mayamna ngakpigani hojikti wari si amuk taminarasi Laina layong amana maram oiraga masa nungaitana leiba imung amagidi athu ahagi damak ambulance asi yamna darkar oi amadi ambulance ubada khara khajikti wakhal da laitaba faujai ambulance ki siren gi makol tabada mateng pangbinaba la e habasi adum khangi lambi da thawriba gari mayam sigi manungda gari asida miyamna thajaba amakhak thami gari asibu laklabadi atopa gari sing thaidoktuna Hanna salan kinaba hotnai emergency gi matamda ai family gi anaba hospital da tek ta kaidana yahun bigani khanduna ambulance ta tongnai adubu ambulance manung da yawriba miyoi sing adu nangi mateng pangbinaba yawrakhiba oiramdrabadi kamaina togani karigumba makhoi sina nahakbu awafam da taraknabagi hawrakfam oiragadi kamaina feel togani ngasigi wari sida Bihar da ambulance manung da Miyoi kaya amana nupi amagi ijat lawbi khibagi matangdani nupi asi active service ta thabak tawba pami masagi chahi 16 surabi nupi asi Bihar gi Gaya district ki manung da laiba Imamganj hairiba mafam sidagini India da mahusana ijat manghalam labi nupi amasung namja namtheklam labi nupi singi asengba masak amadi maming si mediana privacy gi khalaga lotchali maramasina nupi sigi mingsi Miss X haina kaurasi 2025 ki July gi tang kun marida Miss X hairibi nupi asi Bihar Military Police Ground da Home Guard ki recruitment gi physical test ki damak laklami physical test asi aikhoina phagi oina lauthokpa kaisu yaroi saraba nungsa marak sida lamjel haijam longjam loina yauribani masigi matung height amadi physical fitness su check tawribani Bihar Police ki damaktadi mathakta panjakhriba mayamsi chummi chumde check tawnaba hotnaba haibasi yamna aruba amakhak oi physical test si mai paknaba tha kaya chahi kaya changna hotnaraga laklabasu mai thiba adum yawribani July gi tang kunmari numitsi Bihar weather report ki matung inna sabakhak nattana humid su yamna oirame recruitment asida yawribi miyoi kaya ama yamna thuna chokthaba amadi wan thaba tawrami makhoi mayam sigi marakta Miss X hairibi nupi sisu amani lamjel gi matam sida Miss X mahaki masasi chokthaba henjalaktuna tu tharaklami mahakna tu tharakliba lamjen gi track sida nupi kaya amasu lamjel jelli wan tharaklaba matung tholakadaba makha taba thabak sing asidi normal oiba routine amakhakni physical test tawrikanda candidate ama wan tharaklabadi mahak adu yamna thuna hospital da pudobani ground sida hanadagi hauna ambulance khamduna lairibani nupi asi ambulance manungda haplami lamjan chenpham ground sidagi khwaidagi nakpa hospital si kilometer 3 makhaida lei gari na chatpada chawrakna minute 5 dagina 10 mukti changani mahak si kudong thibada kaisu taroidabani hospital chatpagi lambi marak sida Miss X hairibi nupi si gyan khara dilaklami adubu fazana gyan tabadi oiramde mahakki masada asoiba ama leibagum feel tawrami kanagumba amagi makhut mahakki masada thenglakpa soklakpagumba ama fawrami ambulance manungda mi amagi masada thenglakpa haibasi kaisu tawnade mahakki masasi haujiksu haugattuna phamba ngambagi pangal yaudri amadi masada thenglakibadu fight tawbusu ngamlamde adubu mahakki masada kari tawraklinu haibadi fazana gyan tarami ambulance manung sida nupa ahum natragana marina mahakpu mathang nupi oibigi izat lobirami mahakna kanna launaba hotnarami adubu nupa sing adudi lepa kawba leiramde mahakna lauribadu tabinaba kanasu leite amadi ambulance manungda mahakpu nupa sing aduga punna fazillaga thamagum thokhallame mahakna tawgadaba haibabu nupa sing aduna mangonda namjanam thek tawribadu
loiba ngaiba amadi ambulance asina hospital yoba ngaiba khaktani hospital yawraba matungda mahaki leizaba thawna puthokhtuna manung changnaba hotnarami hawjiksu masadu fazana gyan tadri makholsu fazana kanna thoktre mahaki matawsida hospital gi staff na mangonda miteng thamlaklami Miss X na hospital gi staff ta mioi ahum marina mahaku ambulance manungda nupi oibigi izat lawikre hairami laibak faba haigadra makhoina Miss X ki wafamasi thajarami police ta paw pikhirami amasung Miss X pu yamna thuna medical examination tawnaba usankhirami doctor na nupi sigi history lawrami police na special investigation team ama kudakta semlami mathausu yamna thuna hawrami forensic team na ambulance manungdagi lawkhatkiba samples amadi medical examination gi result mayamsi analyze tawrami Gaya city gi superintendent of police na miyamda aikoina victim oiribi Miss X ki medical examination tawbada mahak asi miyoi kharana nupi oibigi izat lobi khre haibasi confirm oire hairami adubu masi khakta natte investigation tawbadagi khangmangam libasi ambulance na chatpada minute manga tara changadaba kilometer ahum makhai sangba hospital gi lambi si matam hen na changba thengnarami investigator na chingnari basisu CCTV dagi chumme haina confirm tawrami ambulance asi lambi koithoklaga chatpa thengnarami makhoi gi si thawaina matam sangthana lawribani investigation hawraba matung pung ani leibaga police na thodok asida chenariba miyoi anigi masak khangdokpaga loinana phabasu farami nupa amana Gaya district tagi ambulance ke driver mamingna Bine Kumar ni aduga atopa nupa sina Ajit Kumar kawi mahakna emergency medical technician ni aduga laifamna Nanalda district tagini ahan bada makoi ani da wahang pohang tawi adubu matam sida makoi ani gi paw kumsi manarak tabadagi favani masigi matung numit tara marinigi custody da thamlami Bine Kumar amadi Ajit Kumar makoi animak physical test of sida thorom adubu saruk yariba mayambu safety gi damak yengsinduna leirami makhoina Miss X collapse torkodu urami masigi matung ambulance ta purakhibani victim nupi asina makhoi animak ki sak identify torami media da senior superintendent of police na hairami madudi investigator kanguna yamna thuna court ta charge sheet file torani aduga trial su yamna thuna tawnaba request tawkhre hairami Miss X ki matung ina ambulance manungda mi ahum natragana mari yawi hairami maramasina makata na hojik investigation asi makha sathari hainasu police na makha tarame mi ahum marina tawbo oiramgani haizarabasu fabadi mioi ani khaktani police na makha tana mafam kaya amada red chatharaga lemhoriba mioi sing adu fanaba kanna hotnari thodok asi matau karamna thokhrino haibagi wahang amakhak miyamna hangnaba horoklami ambulance manungda camera amata yaude GPS tracking su taude mayamna su henna khangbiramlani mapandagi yengbada ambulance manungda kana family haiba uba fangde hospital gi miyoina su ambulance karigi matam chana yoraktribano haibagi tijallubusu leite mayamsi procedure fail oibagi achauba khudam amakhakni masina su maram oiraga tongan ba wahang kaya ama tolakhibani Miss X pu ambulance ta puriba sumaina tam thiba miyoi kaya amana ambulance manungda famlaga nupi kaya ama pukre habasi kanana su thijalude thodok matangda miyam mangda thoroklaba matungda sarkar paiminariba makhoi maselgi marakta su hunnaba horoklami mamingdi panbada nungaijadre naha oiriba minister amana sigumba crime sifauba thingmangamdaba sarkar amada support tawruba aisi yamna laibak thivani hairami makhata na mahakna case asi thangai sengna yamna kiningai oiba amakhakni hairami social media da maru oina hanna Twitter kauramba hojikna X on khraba platform asida thodok matangi pawna pik thalami masigi matung miyamna thodok manaba atopa incident kaya ama thidokpa horaklami maramdi ambulance manungda nupi amada ot naiba tawkhiba thodok masina ahan banate chaurakna chahi ama makhai rom gi mamangda Uttar Pradesh ta thokhiba thodok amagi matangda amuk haijage
2024 gi August ki tang kun mapan gi numidang wairamda nupi amakhakna mahakki mapuroibagi punsi kannabu hotnarami. Nupi sigi mingsi Miss Y haina kaurasi. Nupi sigi mapuroiba Haris hairiba nupa asi numit kayani dagi masa ngamdana lairami. Ahanbadadi mahaksi local hospital da treatment tauruga lairambani adubu mahakki phibamsi sum henjalakpadagi Lucknow city da laiba Imperial Neuroscience and Multi Speciality Hospital da admit taurami. Adubu hospital asida numit nini layeng chatharaba matung hospital gi bill na Miss Y bu wakhal yamna wahalame. Makhatana mapureba hospital asida layeng naba paisa lairamde. Maram asina yamna thamoi kainingai oiba firep amakhak lauba tarami. Mapuroiba bu oxygen hapaga mayumda putharaga mapu mahakna silakpa kumhaidu yengurage haina khalami. Mahakki mabung anupsu laklami. Mapuroiba Haris oxygen hapaga mahakki loinabi amadi loinabigi mabungga punna hospital dagi numidang da yumda hannaba laklami. Thaudoksagi matangda police na file tawrakiba report ta palliba charge singsi mi hatnaba hotnaba nupi da molest tawba amadi maram leitana phajil punsilaga thambagi yauri. Media report ayambana molestation charge sikhak palli adubu report kharadadi police na ambulance asigi assistant oiba nupa asina Miss Y bu izat manghanaba hotnai amadi mangondagi pot chai huran ki haibagi maral da fai haina palli. Ambulance ki driver amadi assistant asina Miss Y bu makhoiga punna mamangi sitta famnaba hairami. Karigumba makhoiga punna famlagadi police na nubidangi matamda gari khamlaroi hairami. Miss Y na phambadi pamlamde adubu makhoina hairibadu yaba tarami. Lambida ambulance se thauba horoklaba matung nupa ani sina nupi sida masada nampuda sokpa thengba tawba horoklami. Nupi sina kanna laurami solaktanaba muknarami. Maningda tongliba mapureba Haris amadi mahaki mabungsu lawba horoklami. Adubu thoidokpa khetnaba leite. Nupa singa sina nupi sigi masada thengba leptri. Adubu makhoigi laifami yaugadaba chaurakna kilometer 180 muk watlikan basti gi manakta laiba Chawani police station gi manaksida ambulance asi khamlami. Adubu masigi matung nupa ani sina tawribasi yamna tamthiba oiba mawung amakhakni. Haris ki maidagi oxygen mask asi lauthoklaga ambulance manungdagi mapanda langthoraklami. Miss Y gi mabung sina gari manungda lock tawsalaga makhoina tawriba asida yelaktanaba thamlami. Makhoina lupa lising tara amasu Miss Y gi purse tagi mulami. Mahaki sana lupa ID amadi mapuroibagi doctor gi chesam singsu mulami. Miss Y gi mabung ambulance tagi thokhalaga yumdagi yamna lapna amamba maraksida family asibu thamlamlaga ambulance asi thaukhirami. Nupi sigi mabungna emergency service ta call tawrami. Ambulance ama amuk laklami. Haris pu manak nakpada laiba hospital amada purami adubu laibak thiwa haigadra mahak hospital yaudrikan sibana halami. August ki tang kuntra 2024 da Haris sire haina lauthoklami. September ki tang amada Miss Y na local police station da chatuna complaint ama file tawba lakpada mafamduda file tawhan khite. Police na kilometer 4 lapna leiba makhoibu ambulance na ahanba pickup tawrokhiba mafam Lucknow da chatnaba hairaklami. Thangnaba numita anupna amuk atopa police station amada chatlami adubu mafam sidasu Lucknow da report file tawrunaba hairaklami. Mapuroibagi mathau mangam loisalamlaga Miss Y mahakna thadokuna laklaba magi laifamdagi chawrakna kilometer 4 muk lapa Lucknow city da laktuna mafamdugi police station amada mahaki complaint tawruba natana atopa option amata lairamde. Mamai thangda Miss Y da thokriba thodok asagi matung chawrakna chayol amarom lairaga September gi tang 3 da Lucknow da report amakhak file tawrami. File tawraba matungda police na miyoi ani khaki masak khangdoklami. Ambulance assistant nupa sigi maming Rishabh Singh kawi. Police na mahakpu farami amadi ambulance su lokhatlami. Police ki wahang pauhangda Rishabh na hairami madudi numitugi numidangda ambulance driver Suraj Tiwari si yu yamna ngawi. Miss Y da karantaba hawasi Tiwari na hana hawbani haina mahakna makha tarami. Laibak thiba haigadra tongan ba mafam kayada
Tiwaribu fanaba pulis na hotnarabasu ngasi fawa faba ngamdana leiri. Miss Y gi matangda khalubada mahaksi namja namthek tobikrabani sanalupa paisa namfuda lawkribani mapuroi hatpi khibagumbani mayam sigi mathakta report file tawnaba amuk lapna chatpa taribani amasung thodok asida chenariba nupa amadi hojiksu phaba ngamdana free da leiribani. Ambulance ta thokpa thodoksi masina su loidri ikui kuidrikan mamangdasu Faridabad ki case ama amuk lei. Numit si 2025 ki December ki tang kun mapani ningthawkaba numit ki numidang wairam gi matamni masagi chahi kun manga surabi nupi ama mahak ki maming si Miss Jet haina tholasi mahak si thangnaba taung da leibi mamanabi amagi manak talaklame mamaga khara saunaraga Miss Jet mayumdagi numidangi pung nipan makhaimuk taba swaida mayumdagi pung ani ahum leiraga halakani haiduna thorakhibani adubu mahakti halaklamde. Miss Jet na mamanavigi yumsi thadoklamlaga matung mahakno otoriso ama tawraga Faridabad ki yamna busy oiba mafam New Industrial Township ta laklame masigi matung mayum chatnaba atopa gari ama amuk tongnaba khongna khara amuk chatlame matamni sum haukhibana ahingi matam yaroklame laichinna mafam khudingmaksu kupsan khibagum oirame lambi sumi kana amata chatnadabagi ichik chiklame mafam sida mahakna lepaga leiri kansida private hospital gi nupa ani yauba ambulance ama manakta khamlaga mayumda drop tobiramge hairame mahakna su drop tobige haibadu dayarame kaigi yarodori gari asi ambulance ni thong hek thingjinbaga makoina nupi sigi phone si lawrami amadi ambulance asi nupi sigi mayum chatkadaba lambi sida thobagi mahutta atopa city ama oiriba Gurugram romda oina thoroklami khara thoraba matung mi leitaba mafam amada ambulance khamlami aduga makhoi anina mathang nupi sigi izat lawrami loiraba matung amuk hana ambulance asi Faridabad ki maikai romda thoroklami aduga ahingi pung ahumuk taba swaida nupi si gari dagi in tharami lambi mathakta nupi se yamna kanna tasilami masina maram oiraga mamai dagi I thoklami ye thangba lengjum se teklami lambi mathakta hiptuna leiraga mateng pangbinaba hanjan laurami laichil se yamna thamanba amadi misu kaya chatnadabana mahakki khonjel su kanana su tabiramde. Miss Jet macha ahumgi mamani mapuroibaga saunabadagi mamagi yumda leibani hojikti mahak lambi mathaksida phone su yaudana mathanta mamaidagi I thoktuna mateng amata fangdana taraga leiri matam khara leiraga kanagumba amagi phone dagi Miss Jet na macheda call tawrami machena family puraga yamna thuna laktuna mahakpu hospital da ukhatlami mamaida mafam tragani thoi fotlami doctor na yamna thina asokpa adu mention naba thangje numita maigi surgery tawrami lengjum tekpagi ani suba surgery di pending da leirami. Miss Jet da thokriba thawdok asigi numit taruknagi matungdasu mahak hospital da leiri kiman khibana police ta statement piyo fawangam lamde. Miss Jet na mangon da thokriba thawdok asigi matangda video ama record tawraga online da thadораklami video sida Miss Jet ambulance ta yauriba nupa anisi mahakna masak khangba mi natte mahakna car manung da hek fambaga makhoina aigi Paytm account da lupa 600 transfer tawraklami masi tawrpagi maramsi angangsing adugi acha athak pijanabani hairami masigi matung phone mon khirami mahakna mateng pangbinaba kanna laurabasu kanana su tabide nupi sida thokriba thawdok sigi sequence se amuktang yengsi ahanbada paisa transfer tawre masigi matung phone loksale aduga ambulance ki thong lok tosale athengba ahingda mathanta leirambadu makhoi anina nupi sibu masa yolaga paisa tanbi group oina khanbagi mawang amakhak ui paisa sina nupa ani sina phangdoriba service sigi mamal oidorini kaigumba police na phaba taragasu masa yanaraga paisa piraga tawbani haiba utnabagi mawang amasu mali adubu police na chenariba nupa anisi farami makhoi mathakta nupi oibagi izat manghanbagi charge palami nupi sina nupa animakki masaksi identify tawba ama darkar leibana makhoi anigi mingsi media da thadorakte. Haryana gi State Commission of Women na case asi makhoi nasu independent oina pairaga official inquiry ama tawba horami thawdok asi samasigi oina
ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯃꯁꯨꯡ ꯐꯔꯤꯗꯥꯕꯥꯗ ꯄꯨꯂꯤꯁꯅ ꯄꯨꯡ 62ꯒꯤ ꯃꯅꯨꯡꯗ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯑꯃꯈꯛ ꯊꯝꯂꯝꯃꯤ꯫ ꯊꯧꯗꯣꯛ 3 ꯑꯦꯝꯕꯨꯂꯦꯟꯁ 3 ꯅꯨꯄꯤ 3 ꯑꯁꯤ ꯃꯇꯦꯡꯒꯤ ꯗꯔꯀꯥꯔ ꯂꯩꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯇꯦꯡ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯑꯦꯝꯕꯨꯂꯦꯟꯁꯇ ꯌꯥꯎꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯌꯥꯠꯇꯅꯤ ꯇꯥꯈ꯭ꯔꯤꯕꯁꯤ꯫ ꯐꯔꯤꯗꯥꯕꯥꯗꯀꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 10ꯅꯤ ꯂꯩꯔꯒ 2026ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 9ꯗ ಛತ್ತೀಸ್ꯒಢꯗ ꯆꯍꯤ 17 ꯁꯨꯔꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯑꯦꯝꯕꯨꯂꯦꯟꯁ ꯃꯅꯨꯡꯗ ꯃꯤꯑꯣꯏ 5ꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯂꯧꯔꯝꯃꯤ꯫ ꯃꯈꯣꯏ 5ꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯅꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯤ ꯂꯩꯇꯕ ꯌꯨꯝ ꯑꯃꯗ ꯄꯨꯁꯜꯂꯒ ꯃꯍꯥꯛꯀꯤ ꯏꯖꯠ ꯂꯧꯕꯤꯈꯤꯕꯅꯤ꯫ ꯅꯨꯄꯤꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ 5ꯒꯤ ꯃꯅꯨꯡꯗ 2 ꯑꯃꯗꯤ ꯐꯥꯔꯝꯃꯤ ꯑꯗꯨꯕు 3 ꯑꯃꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯖꯁꯃꯦꯟ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯔꯦꯀꯣꯔꯗ ꯌꯦꯡꯉꯨꯔꯒꯗꯤ ꯌꯥꯝꯅ ꯊꯨꯅ ꯖꯁꯇꯤꯁ ꯀꯩꯁꯨ ꯐꯪꯂꯣꯏ꯫ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯀꯦꯁꯇ 2022ꯒꯤ ꯗꯦꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯂꯤꯕꯁꯤ ꯃꯤ 100ꯒꯤ ꯃꯅꯨꯡꯗ ꯃꯤ 28 ꯈꯛꯇꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯀꯤ ꯀꯣꯔꯠꯇ 90% ꯀꯦꯁ ꯍꯦꯟꯅ ꯄꯦꯟꯗꯤꯡꯗ ꯂꯩ꯫ 2016ꯗ ꯒꯚꯔꯟꯃꯦꯟꯠꯅ ꯃꯍꯤꯂꯥ ꯄꯨꯂꯤꯁ ꯚꯣꯂꯨꯟꯇꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯧꯕ ꯁ꯭ꯀꯤꯝ ꯑꯃꯈꯛ ꯍꯔꯤꯌꯥꯅꯥꯗ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯚꯣꯂꯨꯟꯇꯤꯌꯔ ꯀꯌꯥ ꯑꯃ ꯅꯨꯄꯤꯗ ꯊꯣꯛꯄ ꯀ꯭ꯔꯥꯏꯝꯁꯦ ꯔꯤꯄꯣꯔꯠ ꯇꯧꯔꯛꯅꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯈꯔꯗꯁꯨ ꯁ꯭ꯀꯤꯝ ꯑꯁꯤ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯗꯦꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯗ ꯏꯟꯗꯤꯌꯥꯗ ꯅꯨꯄꯤ 36 ꯏꯖꯠ ꯂꯧꯕꯤꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯏ ꯍꯥꯏꯔꯤ꯫ 2022ꯒꯤ ꯗꯦꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯗ ꯅꯨꯄꯤ ꯄꯨꯂꯤꯁ 11.75% ꯈꯛꯇꯅꯤ꯫ ꯃꯌꯥꯝꯁꯨ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁꯦꯚꯤꯡ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯦꯝꯕꯨꯂꯦꯟꯁꯀꯨꯝꯕꯗ ꯇꯣꯡꯂꯒꯗꯤ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ꯫